ngasi gi oiba tongan tongan ba page khara gi post seng collection tawbagi manungda hi yai khomba news sai riba page asigi post amani khak lakhot charaga ahan boina miyam da kodol tamjige amadi video asibu miyang tabiri bu punumakpu loktak mapau updates ki mekai dagi ikai khomna jaba utpaga loinana ikok nona khurumjari hauzik thamla pokpi da paulo bachang luba impact tv camera person kabi kuki singna kablakpa sniper maruna oi thangba pheganda panbadagi aso apan dangkre hairi makhatana salungpham area da khungakpa laisram prem nongmaina kaptuna hatkhiba amadi khungakpa taruk police na phajinduna thamkhibagi mayokta JAC na kaukhiba shutdown haukhre Thawal Babu Bazar da ima seng tolaktuna National Highway 102 Imphal More lambi thingduna khongjang changsen ba haukhre hairi kuki singna lepa leitana maitai khul singda landaba leptri ngasi ayuksu amuk kuki singna nomai kapsilakba haukhre hairi makhatana law minister law khangdre haina congress MLA ke Ranjit Namaral sikhibadu lebak thibani lengak asina constitution violate tawkhiba leiti haina law minister Thanauzam Basanta Kumar na phongdokre wafam asi ngarang Babupura da leiba minister gi water da pangthokkiba pawgi mifamama da phongdokhibani haidi makhatana imagi maira convener TH Sujata Delhi da numit 13 ni house arrest tawduna thamluraba matung ngarang Imphal da thunglare haidi ambulance satpa fawwa central force singna lambi thatchinduna apan bapiri Manipur da leidiba central force sing asigi mathau asi karino haiba nongma ki chamam naba hengalakli haiba wafam PSSna phongdokli makhatana yengang pokpi da leiriba central force sing mathau tawdrabanina makhoi leibagi kari kanaribagi mathau masak khangdraba kuki singna nomai kaplaklaga kumai yengmagum yengliba central force mafam adu da leibiranu Hanbikro haiduna ima ibel singna tanthokre hairi National Highway 37 Imphal Jiribam lambi economic blockade chathabana maram oiraga pochai puba truck sing mamai leiduna Jiribam da amuk hankre hairi Tamelong district ki Tausem subdivision ki Jal Jiban Mission project ta thabak subu yaukhiba sinmi singi sanpham pithok tabagi mayok tangasi dagi hauduna National Highway 37 Imphal Jiribam lambi da matam kaktana economic blockade chathaba haukhiba maram oiraga pochai puduna lakpa masing yamlaba truck sing blockade asina maram oiraga lambi asida chatpa yadadana mamai leiduna Jiribam da amu hankre hairi makha satharakpada Kwakaitel 360 hairiba page asina text translate amakak thambire translation adudi firing update source ki matung ina saibol makharomda arangpham oine leiriba singna sangsilaga thomdatnanaba machoi maisoi khaidoklaga changadoriba mali maram asina leibaki damak kathokpa songthoklakpa singina thengnaba ngamnabagi damak aikhoi punna prathana tawbisi haiba wafam asini makha satharakpada AT General Headquarter gi PRO oina thawpubiriba Robin Mangang khoirakpangi page dagi post amakhak lakhotcharaga thamjage mayumgi thabak mistri singda sualaga khusuman pibi dabagi complaint lebak asida yamkhalakli ina kaira khunba sunataba masagi humang mamalna sujaba labor singbu khusuman pibi daba haibasi mi nasu lai nasu yaroi daba thabakni masigumba mi oiba mi nataba masagi ta khanba hanthaba thaki yumba pusek warakpa dakar leire hairi makha satharakpada iduning thau hairiba page asigi post amani khak lakhotcharaga thamjage an moina text translate oina mafam adu da posting taba army singna nakhoina kapning mamoong da kapnaro free oire hairakle aduna cookie terrorist sing saibol da leiba cookie terrorist post dagi maitai village ta na attack tawba changsin khre thamla pokpe madi sanasabi area da taba maitai village lokshin ba haiba si makhoi gi target ni hairi page asigi makhatana ngarang bungpi area da Manipur police ka kapnabada cookie village volunteer khara sokle asokpa sing adugi manungda amadi yamna serious oiri panba yabadi December 24 gi nungthil pung 3 dagi Kangpokpi Bazar Dukan Thong Tingduna Maitai Singna Khun Taba Thamla Pokpi Sanasabi area asi occupy tawnanaba lan haukrabani lan asigidama kuki terrorist pumbagi combined team village volunteers hawjiksu mafam aduda thomjillaga leiri ahenma nomai maru amadi nomai kuki MLA singda supply tawri mafam aduda taba central force singda su kuki terrorist singasibu Coverage Bibinaba Mangzona Pau Paulay, Kotugi Secretary Defense na Thok Pachiol Amada, Kangpokpi de Lady Kuki Nipa Kuding, Land Gittering Chatnaba, Notice Tokre, Baitai Kakta Natana Naga single land town Basu, Matiksana Kulai Lady, Kuki Saitagi Village Volunteer Amba Serious Oina Asopa Lady, Bangpi Medical Team, Kotu Medical Team, KSO na Asokpa Sibu Hospital da Yon Biu, Pawasi, Bairel Chatanaba, Asokpa Singi Photo, Video Tagatpa Yaroi, viral chatkragadi yeknabada thawna hapo oina thoklagani haiba wafam text translate asida phongtongli makha satharakpada Manipur police ki official page tagi post amakhal khotcharaga thamjige
Churachandpur district ki manung sana laiba ti Langhoi Mall area da Manipur Police, Assam Rifle Forest Department amadi Executive Magistrate ki apunba combined team amana 7 acres ki lam popi tharambadagi yantatuna mangan khre hairi makhatana popi asigi mapu kanano khangdoknaba FIR ama register tawduna thamkhre hairi makha satharakpada aroi boina the nomadic crescent site be page asigi post amakak thamjagi RTI की पाखुम पिरक्त्रबदी NT BJP की कैंपेन चथबा होरगनी हाइबा मलेम थोंगाम की वफम फोंगदोकली